ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯠꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯆꯤꯡ ꯃꯅꯨꯡ ꯑꯃꯗ ꯌꯥꯝꯅ ꯁꯨꯛꯅ ꯆꯪꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯣꯕ ꯌꯥꯎꯔꯤ ꯃꯈꯨꯟ ꯃꯈꯨꯟ ꯍꯣꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯤꯔꯥꯡꯁꯨ ꯌꯥꯝꯅ ꯊꯥꯡꯂꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯟꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤ ꯅꯥꯈꯣꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯂꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ ꯍꯤꯡꯆꯥꯕꯤ ꯀꯔꯤ ꯈꯨꯇꯨꯝ ꯆꯥꯛꯇꯨꯝꯅꯣ ꯅꯪꯒꯤ ꯑꯗꯨꯕꯣ ꯁꯦ ꯍꯧꯒꯠꯂꯨ ꯅꯪꯅ ꯅꯥꯈꯣꯕ ꯑꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯨꯝꯂꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯨꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩ ꯇꯨꯝꯂꯤꯁꯨ ꯎꯗ꯭ꯔꯣ ꯇꯥꯅꯤꯡꯗ꯭ꯔꯒꯅ ꯅꯅꯥꯀꯣꯡꯗꯣ ꯍꯦꯛ ꯃꯦꯟꯁꯤꯜꯂꯨ ꯑꯩꯅ ꯇꯨꯝꯕꯗ ꯌꯥꯝꯅ ꯌꯦꯜꯂꯛꯀꯅꯨꯀꯣ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯪ ꯁꯤꯖꯅꯤ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯇꯨꯝꯂꯤꯕ ꯑꯁꯦ ꯍꯧꯗꯣꯛꯂꯛꯂꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯑꯗꯨ ꯀꯟꯅ ꯅꯥꯈꯣꯗꯨꯅ ꯇꯨꯝꯒꯅꯨ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯄꯨꯛꯅ ꯄꯨꯛ ꯂꯥꯝꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯇꯨꯝꯂꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯃꯤꯅ ꯇꯨꯝꯂꯒ ꯅꯪꯅ ꯆꯒꯠ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯐꯣꯏꯕ ꯍꯧꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯒ ꯄꯥꯏꯔꯛꯏꯅꯦꯍꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕ ꯃꯥꯜꯂꯤ ꯈꯪꯉꯣꯏꯗ꯭ꯔꯥꯗꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯐꯣꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯃꯤ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯐꯣꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯏ ꯈꯠꯅꯔꯦ ꯅꯨꯡꯉꯥꯏꯖꯩ ꯍꯩ ꯃꯁꯝ ꯑꯗꯣ ꯀꯟꯅ ꯐꯣꯏꯌꯨꯅꯦ ꯑꯃꯅ ꯀꯩꯅꯣ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯈꯠꯅꯔꯒ ꯍꯔꯥꯎꯗꯨꯅ ꯆꯣꯡꯐꯜꯂꯤꯕ ꯑꯗꯨꯅ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯇꯣꯛꯀꯦꯗꯤ ꯍꯥꯏꯗꯦ ꯍꯔꯥꯎ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯅ ꯈꯠꯅꯕꯁꯦ ꯎꯕ ꯌꯥꯗꯦ ꯍꯦꯛꯇ ꯍꯔꯥꯎꯋꯦꯕ ꯅꯪꯗꯤ ꯀꯩꯅꯣꯝꯃꯅꯤꯅ ꯀꯔꯤꯒꯤ ꯍꯔꯥꯎꯕ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯏꯁ ꯌꯥꯝ ꯀꯤꯖꯩꯀꯣ ꯍꯣꯏ ꯌꯥꯝꯅ ꯀꯤꯖꯩꯀꯣ ꯑꯃꯨꯛ ꯐꯨꯕꯗ ꯐꯨꯐꯝꯁꯨ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯦ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯐꯟ ꯆꯣꯡꯉꯤ ꯁꯣꯝꯗꯅ ꯃꯄꯥꯟꯗꯅ ꯍꯤꯡꯆꯥꯕꯤ ꯈꯔꯅ ꯀꯩ ꯑꯆꯧꯕ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯀꯩ ꯑꯁꯤꯕ ꯑꯗꯨꯕꯨ ꯄꯨꯔꯛꯄ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯐꯟ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯃꯅ ꯀꯩ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯃꯈꯣꯡ ꯆꯥꯒꯅꯤ ꯀꯩꯒꯤ ꯃꯈꯣꯡ ꯌꯥꯝꯅ ꯍꯥꯎꯏ ꯑꯩꯗꯤ ꯃꯃꯩ ꯆꯥꯒꯅꯤ ꯃꯃꯩꯅ ꯍꯦꯟꯅ ꯍꯥꯎꯏ ꯑꯃꯅ ꯃꯕꯨꯛ ꯆꯥꯅꯤ ꯍꯥꯏꯕ ꯌꯥꯎ ꯃꯀꯣꯛ ꯆꯥꯅꯤ ꯍꯥꯏꯕ ꯌꯥꯎ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯌꯨꯝ ꯃꯅꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯤ ꯍꯩ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯣ ꯑꯃꯨꯛꯇ ꯆꯞ ꯂꯦꯞꯄꯨ ꯃꯄꯥꯟꯗ ꯀꯩ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯍꯧꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯠꯅꯔꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯇꯥꯎꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯌꯥꯗ꯭ꯔꯦ ꯀꯩ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯏꯇꯥꯎꯕꯤ ꯀꯩ ꯑꯣꯏꯅ ꯆꯥꯔꯨꯁꯤ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯠꯅꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯟ ꯆꯣꯡꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯀꯩ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩ ꯑꯁꯤꯕ ꯑꯗꯨꯅ ꯃꯌꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯔꯣ ꯀꯣꯏꯗꯨꯅ ꯂꯦꯞꯄꯤ ꯌꯥꯝꯃꯤꯍꯦ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯈꯨꯌꯥꯝ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯀꯩ ꯑꯁꯤꯕꯨ ꯀꯔꯝꯅ ꯆꯥꯕ ꯊꯨꯡꯅꯒꯅꯤ ꯀꯩ ꯑꯁꯤꯗꯤ ꯑꯃꯇꯪꯅꯤ ꯆꯥꯕ ꯊꯨꯡꯅꯔꯣꯏꯕꯣ ꯀꯝꯗꯧꯒꯅꯤ ꯑꯃꯅ ꯑꯩꯅ ꯉꯁꯥꯏꯅ ꯑꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏꯗꯪ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ
हिंसाबी मयाम असिना कमाइना चाबा थुंगनदोइनो अस खंग्रेदा अइदी अखोइ लेमिनरिबा हिंसाबी सिंग असे मसिंग कया यामदब्रा हाइना खनबने अदुबो फना यामलगा लेरमे कदाई कदाई दगी लिथोरा इनो खंगदिबा मदुना ओइरोय कई असिबु मखोइना लोइना जानिंगलमगनी मखोइ सोइदना खनरकपा तारे अदुना उपाय अमा थीरसि असमना हाइनादुना मखोइ सिंग अदु कई अदु करम तौना चागनी हाइना वा खनरमी खनबा याबा खनरबा तुंगदा हिंसाबी अमना असमना हाइरे फरे सुंदौरसि अखोइ मयाम असे खनदनबा तु मसिदा हौरिबा उ सिंग असे मसिगी मथक्ता कारसि उ अमदगी अमदा फन फन चोंगदुना तु असोंगी अरोइबा उ असि फावबा चोंगबा ngamba हिंसाबी खे अदुना कई असे मचेत मचेत चानरसि वाफम असिदा मखोइ सिंग अदो लोइना यानरमी असुम तौना हिंसाबी अमना अमु हाइरे अदुदि हिंसाबी सिंग नखोइ परेंग साना लेपनारो अममम फजना तौसी मफम अदुदा लैरिबा हिंसाबी सिंग अदो कई अदु लोइना जानिंगबा ngaktani masina maram oiduna मखोइ सिंग अदो अहानबा लेपा तानरमी अमना अइना हाना लेपकनी यारोय यारोय अइना हाना लेपकनी अइना हाना उ असे कारगा चोंगदोरिबनी अइना हाना सिदा लेपा नत्रा अदुना अइ हाना चोंगदोइनी असुमना मखोइ सिंग अदो वाफम मसिदा मरै तौनरमी मसिदा हिंसाबी अमना असुमना अखोइ हिंसाबी सिंगसे ओंथोकना वखल यावदेको हाना लेपसु कोना लेपबसु उ असिबु मथंग मथंग चोंगबा ngamlabadi कई असे लोइना चाबा फंगदौरिबनी नखोइसे ओंथोकना ngangnei चाबदा यामना ngangnarabadi कई असे तुरेलदे हेक लंगथखिनी को मखोइ सिंग अदो तुमिन तुमिन लैनै से परेंगना लेपो सिदा लेपलिबा परेंग असिदगी अमा हेक थुगाइरकलिबा हिंसाबी अदो कई असे पिजारोइको मसिदा यानरसि तुमिन तुमिन लेपनारो असुमना हाइदुना मखोइ सिंग अदो परेंग साना लेपि ममांग इथंग थंगना लेपलिबा हिंसाबी अदुदी हराउजरमी नुंगाइरे अइना ममांगदा लेपलेदना अदुनी खंगलब्रा अइना हाना हेक्ता उ सिंगसे फन फन चोंथोकलगा लोइरे कयाम लुबा थबकनो मसिबो ममांगदा लेपलिबा हिंसाबी अदुना हाना हौदुना उथक अदुदा जरा जरा काखटखिरमी उथक अदुदगी मथंगी उ अदुदा फन चोंगलमी मखादना हिंसाबी मयाम अदुना मुन्ना येंगनरी मखोइना हाइने ए मादी अमा चोंखरे फन हेक्तगा चोंगिने अमना ऐसु चोंगबा ngamnina मातना ngamब्रो मसिबो येंगुने हे अमगसु चोंखरे अनि सोखरे असुम तौना अमदगी अनिदगी अहुम चोंगलमी पुन्ना उ मंगाने परेंग साना हौरिबादो अहुम सुबा उ अदुदे खरा लापलमी मदुदा महाकना खले अहुम सुबा उ असिमदे खरा लापि है अइबु असितमना चोंगबा ngamगदौरिबा जाला थादे थाजखिद्रेदा उ असिदा चोंगबदी ngamहौदा मखादा ताख्रबदी कमदौबा सरु सायंग असे सोइदना तेकनिसे फरे अइ कई असिबु चादबदी यादे अदुना ngamnanaba हेक्ता चोंगलगे हिंसाबी अदुना अहुम सुबा उ अदुबु चोंगनबा होटनाबदा चोंगबदी ngamda लैमाइदा तारमी मनंगल अदुना लेबाक्ता येसलमी मदुदा मखोल थोकना लावे अयो इमा सरु तेकले अइगी सरु असे तेकले महाकी मतौ अदुबु उबदा महापु येंगलिबा हिंसाबी सिंग अदुना वा वा नोकनै कलकपेली ममांग यामना थांनिंग खोदना कमदौई हौजिकती हे नंगबु सिद्रिबो अमना मनंगनगी सरु असे तेकला मालिन हे अयो अयो हाइदुना लैरे हाइदि हाइतना उ यामना चोंगनिंगेबा अदुनाने सिरदि फगदमनि अमना असमना लावे हाय अदवाइदना हेदुना लैरनो चथो थुना अखोय अमुक चोंगे हिंसाबी अमना सरु तेकलबी हिंसाबी अदुबु नाकल अमदा सरो सरो सिंथोखिरमी असुमना अनि सुबा हिंसाबी अदु अमुक उ अदुदा काखलमी अदुगा उ अमदगी अमदा फन फन चोंगलमी असुमना अहुम सुबा उ अदु चोंगलमदाइदा मपुकनिंगदा खले हाइस मसिगी उ असिदी ओंथोकना लापख्रेदा अइबु चोंगबा ngamदौरिबा जाला अइगी करांग असे यामनादि सांगबनी ngambra hekta yenglage हिंसाबी असिमदौना अइबु अमु मखादा तादनको महाकसो
ꯑꯍꯨꯝ ꯁꯨꯕ ꯎ ꯑꯗꯨꯕꯨ ꯆꯣꯡꯕꯗ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯅꯪꯒꯟꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯋꯥ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯅꯣꯛꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯨꯝ ꯁꯨꯕ ꯎ ꯑꯁꯤꯕꯨ ꯆꯣꯡꯕ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯣꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯅꯩ꯫ ꯃꯅꯪꯒꯟꯒꯤ ꯁꯔꯨ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯦꯛꯅꯩ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯁꯤꯒꯤ ꯎ ꯑꯁꯤ ꯆꯣꯡꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥꯅꯦ? ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯝꯗꯕ ꯌꯥꯏ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯦ ꯇꯦꯛꯀꯗꯕꯒꯤ ꯁꯔꯨꯛ ꯎ ꯑꯁꯦ ꯑꯩ ꯆꯣꯡꯖꯔꯔꯣꯏ꯫ ꯀꯩꯒ ꯑꯃꯠꯇ ꯆꯥꯖꯔꯔꯣꯏ ꯑꯩ ꯁꯔꯨ ꯇꯦꯛꯄ ꯀꯤꯖꯩ꯫ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, ꯀꯩꯗꯧꯔꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯗꯤ? ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯅꯣꯛꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯃꯊꯪꯒꯤ ꯍꯤꯡꯆꯥꯕꯤ, ꯅꯪ ꯑꯃꯨꯛ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯣ, ꯎ ꯑꯁꯤ ꯆꯣꯡꯂꯣ꯫ ꯑꯩꯗꯤ ꯆꯣꯡꯂꯔꯣꯏ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯥꯅ ꯎ ꯀꯥꯔꯝꯗꯥꯏ ꯑꯁꯤꯗ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯐꯩ, ꯆꯠꯆꯈꯣ, ꯅꯪ ꯀꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯀꯥꯔꯒꯦ꯫ ꯃꯍꯥꯛ ꯑꯣꯏꯅ ꯎ ꯑꯗꯨ ꯀꯥꯔꯝꯃꯤ, ꯑꯗꯨꯒ ꯐꯟ ꯐꯟ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯨꯝ ꯁꯨꯕ ꯎ ꯑꯗꯨꯕꯨ ꯆꯣꯡꯕꯗꯤ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯎ ꯑꯗꯨ ꯂꯣꯏꯅ ꯆꯣꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯃꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯎ ꯑꯁꯤ ꯆꯣꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯃꯁꯤꯒꯤ ꯀꯩ ꯑꯁꯦ ꯇꯨꯔꯦꯜꯗ ꯑꯣꯏꯅ ꯂꯪꯊꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯩ ꯑꯁꯤꯕ ꯑꯗꯨ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯀꯩ ꯑꯗꯨ ꯆꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯃꯅ, ꯏꯇꯥꯎꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯀꯩ ꯑꯗꯨ ꯊꯤꯔꯨꯁꯤꯔꯥ? ꯀꯩꯗꯨꯗꯤ ꯉꯁꯥꯏꯅ ꯇꯥꯎꯊꯔꯝꯃꯒꯅꯤ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯍꯤꯡꯆꯥꯕꯤ ꯑꯄꯪ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯄꯪ ꯀꯥꯏꯅ? ꯅꯪꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯕ꯭ꯔꯥ? ꯅꯠꯇꯦꯅ, ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ꯫ ꯃꯁꯛ ꯑꯁꯤꯒ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ ꯀꯥꯏꯅ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅꯅꯦ ꯍꯤꯡꯆꯥꯕꯤ ꯏꯃꯥꯟ ꯃꯥꯜꯂꯤ ꯈꯪꯂꯕ? ꯃꯁꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯈꯥꯏꯌꯨꯔꯥ? ꯃꯥꯜꯂꯦꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯍꯤꯡꯆꯥꯕꯤ ꯀꯣꯠꯁꯥꯏꯕꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯦ, ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ꯫ ꯐꯨꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯐꯨꯗ꯭ꯔꯕꯗꯤ ꯐꯨꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯠꯂꯝꯃꯤ꯫ ꯄꯨꯛ ꯑꯁꯦ ꯌꯥꯝꯅ ꯌꯦꯛꯂꯦ, ꯑꯩꯕꯨ ꯀꯔꯤ ꯆꯥꯁꯜꯂꯨꯕꯒꯤꯅꯣ? ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯍꯣꯏꯗ, ꯑꯁꯨꯛ ꯀꯟꯅ ꯂꯨꯝꯙꯔꯕ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯔꯛ ꯑꯃꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯡ ꯍꯥꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩꯁ! ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯂꯦ, ꯑꯩ ꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯥꯔꯛ ꯑꯗꯨꯗꯒꯤ ꯃꯉꯛ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯀꯅꯥ ꯂꯥꯛꯄ ꯎꯕꯒꯦ ꯍꯥꯏꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯂꯩꯔꯦ, ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯔꯤꯅꯦꯍꯦ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ, ꯇꯥꯏꯕꯪ ꯃꯤꯒ ꯆꯥꯔꯛꯇꯕ ꯐꯅꯒ ꯀꯨꯏꯕꯅꯦ, ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯑꯩ ꯏꯊꯟꯇꯅꯗꯤ ꯐꯥꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯄꯥꯎ ꯍꯦꯛꯇ ꯄꯤꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯀꯣꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯀꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯅꯤ ꯂꯥꯛꯍꯧꯔꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯨꯁꯦ꯫ ꯍꯥ? ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕ? ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫
ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯃꯅ ꯅꯈꯣꯏ ꯈꯔꯅ ꯁꯣꯝꯗ ꯀꯣꯏꯁꯤꯜꯂꯛꯑꯣ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯕꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝ ꯆꯪꯂꯝꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯆꯪꯂꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯕꯨ ꯆꯠꯈꯤꯗ꯭ꯔꯤ ꯎ ꯋꯥꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯏꯁꯨꯛ ꯁꯨꯏ ꯁꯥ ꯇꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯨꯝꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯗꯕꯅꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯅ ꯍꯦꯟꯅ ꯁꯥ ꯀꯩ ꯂꯩꯔꯝꯒꯗꯣꯏꯅꯤ ꯉꯁꯥꯏꯗꯒꯤ ꯆꯪꯂꯛꯂꯤꯕꯁꯤ ꯁꯥ ꯑꯃꯠꯇꯕꯨ ꯊꯦꯡꯅꯗꯦ ꯁꯥ ꯀꯩ ꯂꯩꯕꯒꯤ ꯁꯥꯃꯤꯟꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯂꯩꯕꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯂꯩꯔꯝꯅꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯍꯧꯅꯗꯦ ꯈꯔꯒ ꯆꯪꯁꯤꯟꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯎꯔꯦ ꯃꯈꯣꯏꯁꯤꯡꯗꯨ ꯎ ꯃꯔꯨꯝꯁꯤꯡꯗ ꯐꯠ ꯐꯠ ꯊꯩꯖꯤꯟꯗꯨꯅ ꯂꯩꯅꯈꯤ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤꯔꯝꯃꯤ ꯑꯃꯅ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯑꯃꯨꯛꯇꯪ ꯈꯣꯡꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥ ꯈꯣꯡꯉꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯁꯥꯅ ꯈꯣꯡꯈꯤꯕ ꯑꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯇꯥꯍꯧꯏ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯁ꯭ꯋꯥꯏꯗꯅꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯥ ꯂꯩꯔꯦꯀꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯏꯇꯥꯎ ꯅꯥꯟꯊꯣꯛꯈꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯁꯥꯒꯤ ꯃꯈꯣꯜ ꯁꯥꯔꯒ ꯈꯣꯡꯂꯛꯏ ꯃꯗꯨꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯝꯗꯁꯨ ꯈꯣꯡꯂꯛꯏꯅꯦ ꯏꯇꯥꯎ ꯁꯥ ꯌꯥꯝꯅ ꯂꯩꯔꯕ ꯃꯥꯜꯂꯦ ꯁꯥꯕꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯀꯔꯤ ꯁꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯕꯨ ꯇꯥꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯁꯥ ꯀꯟꯅ ꯊꯤꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯎꯊꯛ ꯑꯗꯨꯗ ꯎꯁꯥ ꯑꯃ ꯊꯣꯛ ꯊꯣꯛ ꯅꯣꯝꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯛ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯗꯨꯗ ꯎꯊꯛ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯈꯛ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯐꯟ ꯆꯣꯡꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯅ ꯍꯦꯛ ꯆꯣꯡꯊꯔꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯐꯟ ꯐꯟ ꯂꯣꯏꯅ ꯆꯣꯡꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯥꯗꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯊꯥꯔꯦ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯕꯨ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯇꯝꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯃꯈꯣꯡꯗꯨ ꯀꯩꯅ ꯆꯤꯛꯈꯤꯕꯒꯤ ꯃꯆꯦꯠ ꯑꯃ ꯐꯛꯂꯗꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯝꯃꯤ ꯑꯌꯣ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯅ ꯑꯩꯒꯤ ꯈꯨꯕꯣꯝ ꯑꯁꯤꯗ ꯆꯤꯛꯈ꯭ꯔꯦ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯂꯥꯎꯅ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯝꯃꯤ ꯍꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯡ ꯀꯩꯅ ꯑꯩ ꯆꯤꯛꯂꯦ ꯑꯩꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯕ ꯑꯁꯤꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯅ ꯇꯨ ꯑꯩꯒꯤ ꯈꯨꯕꯣꯝꯗ ꯏ ꯊꯣꯛꯂꯤꯕ ꯑꯁꯦ ꯀꯩꯅ ꯆꯤꯛꯈꯤꯕꯅꯤ ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯊꯤꯕꯣꯡꯗꯣ ꯌꯥꯝꯅ ꯂꯥꯎꯈꯨꯑꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯝꯂꯣꯏꯗꯕ ꯄꯣꯠꯇ ꯇꯧꯔꯨꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯀꯩ ꯑꯗꯨꯕꯨ ꯀꯔꯝꯅ ꯅꯪꯅ ꯊꯟꯇꯅ ꯐꯥꯕ ꯄꯨꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯀꯩꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯄꯨꯛꯀ ꯂꯥꯝꯕ ꯑꯗꯨꯗ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯩꯁꯨ ꯍꯦꯛꯇ ꯐꯥꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯣꯏꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗꯒꯤ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯃ ꯐꯛꯇꯨꯅ ꯆꯤꯛꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯥꯔꯦ ꯈꯔ ꯂꯥꯎꯔꯕꯅꯤꯅ ꯈꯔ ꯈꯥꯡꯉꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕꯅꯤ ꯑꯩꯁꯦ ꯅꯝꯗꯅ ꯍꯦꯛ ꯇꯨꯝꯕ ꯀꯥꯏꯍꯜꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯀꯣꯜꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯛꯂꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎꯕꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯥꯔꯕꯅꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯍꯩ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯅꯥꯔꯤꯕꯅꯤ ꯈꯪꯂꯕ ꯅꯥꯕꯒ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ ꯃꯗꯨꯕꯨ ꯑꯩꯅ ꯇꯧꯍꯟꯕꯒꯤ ꯃꯑꯣꯡꯗ
ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯅꯥꯕꯁꯦ ꯈꯥꯡꯒꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯤꯡꯆꯥꯕꯤ ꯃꯀꯣꯜ ꯑꯗꯨ ꯄꯨꯝꯃꯝꯃꯝꯃꯤ ꯅꯣꯡꯁꯨ ꯆꯨꯕꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯅꯔꯝꯗꯦ ꯑꯃꯅ ꯅꯣꯡꯁꯤ ꯉꯁꯤꯗꯤ ꯑꯁꯨꯝ ꯆꯨꯗꯨꯅ ꯂꯩꯔꯦ ꯃꯄꯥꯜꯁꯨ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯥ ꯐꯥꯕꯁꯨ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯍꯦꯜꯂꯦꯅꯦ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯝ ꯇꯥꯕ ꯅꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯣꯛ ꯍꯥꯡꯒꯤꯗꯤ ꯂꯩꯇꯦ ꯃꯀꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯂꯩꯅꯤꯡꯕꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯑꯣꯟꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯩ ꯅꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯡꯂꯤꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯥꯡꯗ ꯂꯥꯡꯅꯩ ꯑꯃꯅ ꯁꯠ ꯍꯥꯏꯔꯛꯏ ꯍꯩ ꯚꯨꯠ ꯂꯥꯛꯑꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯚꯨꯠ ꯂꯥꯛꯑꯦ ꯍꯥ ꯚꯨꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯚꯨꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯂꯥꯡꯂꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯚꯨꯠ ꯂꯥꯛꯑꯦ ꯍꯥꯏꯕꯕꯨ ꯀꯗꯥꯏꯅꯣ ꯑꯩꯗꯤ ꯎꯗꯦꯅ ꯍꯩ ꯚꯨꯠꯅ ꯆꯥꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯩꯗꯤ ꯚꯨꯠ ꯀꯤꯖꯩ ꯃꯥ ꯌꯦꯡꯅꯤꯡꯗꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏꯅꯗꯤ ꯚꯨꯠ ꯂꯩ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗꯤ ꯎꯗ꯭ꯔꯤꯕ ꯑꯗꯨꯒꯤꯅꯤꯗ ꯍꯣ ꯑꯩꯈꯣꯏꯁꯨ ꯎꯗ꯭ꯔꯤꯌꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯣꯏ ꯍꯤꯡꯆꯥꯕꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯔꯕ ꯑꯦ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯅꯪ ꯇꯥꯏꯕꯪ ꯃꯤ ꯇꯥꯔꯦ ꯍꯣ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯕꯤꯅꯤ ꯈꯪꯂꯕ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯃꯊꯕꯥꯛꯇ ꯇꯦꯟꯅ ꯌꯨꯡꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯈꯔꯅ ꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯗꯨꯝꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯈꯣꯏ ꯀꯞꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯅ ꯍꯣꯏ ꯏꯇꯥꯎꯕꯤ ꯅꯪꯕꯨ ꯁꯤꯔꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯔꯤꯕ ꯑꯗꯨꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯗꯦ ꯑꯃꯅ ꯑꯃꯨꯛ ꯏꯇꯥꯎꯕꯤ ꯅꯪꯕꯨ ꯁꯥ ꯊꯤꯕ ꯆꯠꯈꯤꯕꯗ ꯑꯩꯅꯦ ꯑꯗꯨꯒ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯑꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯕ ꯍꯣꯏ ꯏꯇꯥꯎꯕꯤ ꯁꯦ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯕꯤꯅ ꯁꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯁꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯀꯣꯜꯗ ꯄꯨꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯅꯔꯛꯏ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯐꯔꯦ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯍꯦꯛꯇ ꯐꯨꯝꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛꯇꯤ ꯇꯨꯝꯂꯝꯗꯦ ꯃꯌꯥꯝꯅ ꯇꯨꯝꯅꯈꯤꯕ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯇꯩ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯐꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯒꯠꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯑꯁꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯑꯗꯣ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯦ ꯍꯦꯛꯇ ꯀꯣꯊꯣꯛꯂꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯂꯧꯊꯣꯛꯀꯦ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯨꯈꯤ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯆꯥꯊꯣꯛꯀꯦ ꯀꯔꯤꯒꯤ ꯐꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯀꯅꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯔꯣ ꯀꯟꯅ ꯈꯣꯠꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯀꯣꯜꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕꯁꯦ ꯃꯍꯥꯛꯅꯤ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯗꯕ ꯌꯥꯗꯦ ꯃꯍꯥꯛ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯁꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯔꯣ ꯈꯣꯠꯂꯤꯕꯗꯨ ꯎꯔꯤ ꯑꯣ ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯐꯨꯝꯖꯤꯟꯈꯤꯕ ꯏꯇꯥꯎꯕꯤ ꯑꯁꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯣꯊꯣꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯉꯁꯤꯗꯤ ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨ ꯅꯪ ꯑꯁꯤ ꯈꯟꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩ ꯃꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯂꯩꯕꯥꯛ ꯈꯣꯜꯂꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ
Kaisu taude. Kaisu taude kakaidana. Nangna tauribado aina loina khangbajani. Lam yamna helabadi nangbu hojik sairakpi batai. Khangani nang hingsabi mayam kauthoke. Adumnati tawgano. Makhoibu kautokano. Ahing asida lonaga tawramba saradana. Asi haiduna makhol adu kanna koilaw lawrami. Mahagna adumna kanna lawrabada makol manungda tumlamba hingsabi singado loina mikap thongnaраklami amana. Ahing asida koilaw lawriba sina kari tawba yarbajano. Mang nungaibaga manglaga tumlakan asida. Hoi tawbiya nangdana tene ai suni aigi mangdo kaya nungaikhre. Masak mataw yamna phajaba nupa amaga aiga nungsinarambagi wahanida. Is taningde nangi adugumba wathido nachin thiriba taningdrabadi phare kaino makhoi singdo mapanda loina thoi kaidore haina hangluba matamda hingsabi aduna khumi tu mahangna hinga sida lon hogatuna mapanda thoktuna aikhoina ngasai phumjinkiba itawbigi asiba haksang adubu lawthoknaba hotnaramlibani mafam masibu tabada makhoi mayamdo loina saurami kari mahagna adumak tawramlaba phai khanganina hingsabi sing mahakpu lemna thaba yade mahakpu phaduna makrang ase usada thetuna thamse mara lairabi hingsabi adudi makhoigi wafam adu tabada yamna pakhatlame mapukningda khali kare aibu phaduna uthakta yanba haiba makhoigi makhutta ai soidina siba tare aduna ai makhoina phangdanaba kanna chengkhrage asumna khalladuna mahak mafam adudagi kanna chenkirame mahakna chenkhiba dubu uraga makhoina haini masigi hingsabi ase chenkhreni he itawi sing mahakpu tanase mahakpu phase asumna chenkriba hingsabi adubu makhoi mayamna tanarami adubu makhoi mayamna changduna tanaba aduda mahakpu phanglamde hingsabi aduna achauba kai mayam amana laifam oiriba mafam aduda chenselami tasengna mahakti mathwai hingnaba chenbada khanghaudabani kai makol aduda chensenbana maram oiduna mahak kaigi makhutta oina sikhirami somdana hingsabi singado makhoigi makolda hanaraktuna leirare amana pendeda irailaina hek nanthokida mahakpu pharaga uthak asida yangi haina tawbani adubu kaijaw leiba mafam adomda sensenkhiba asida phaba hek ngamdre mahak adomda sensenkhrabanina aikhoina phadrabasu maduda leiba kaising aduna pharaga maraina chajakhrasani phare mahak tanabada hakchang asi suwari nong sungandri male hingsabi mayam ngehang tumna khisi hoi tumna khisi asumna haiduna makhoi singado makol manung aduda changduna tumnarami haujikti makhoi loina tumnakhre tanja asida ikhang haudana hingsabi makol adugi maningi saru adudagi mai sakpa hauraklami umanga oibane nuksitnaga sitbane chakliba mai ado amadagi amada mari sandoklami mai aduna hingsabi makol aduma sinba thungna chaklami manungda tumduna leiriba hingsabi singado maisa fanglakpadagi mikap thongnaraklami makhoigi makol aduna mai saktuna leiramba adubu ubada makhoi koilaw lawi maise adubu mai aduna yamna kanna chakhibana makhoi kana amata mapalda chongthokpa ngamlamde asum tawna mairi manung aduda makhoi hingsabi singado maina loina chaktuna loina sikhirami